ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯡ, ꯅꯪꯒꯤ ꯑꯅꯤꯡꯕꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯅ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯂꯝꯍꯦꯟꯕ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯕꯗꯣ ꯃꯍꯥꯛꯅ ꯈꯪꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯩꯒꯤ ꯁꯝꯄꯇꯤ ꯁꯔꯨꯛ ꯄꯤꯕꯤꯌꯨ, ꯑꯩꯅ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯇꯧꯔꯒꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯗꯨ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯑꯩꯅ ꯉꯛꯄꯗꯤ ꯃꯗꯨ ꯀꯔꯝꯅ ꯄꯤꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯌꯦꯠꯅꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤ꯫ ꯃꯄꯥꯗꯨꯅ ꯈꯪꯏ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯥꯡꯍꯟꯗꯨꯅ ꯑꯔꯦꯝꯕ ꯇꯥꯍꯟꯒꯅꯤ, ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯒꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯍꯥꯛꯅ ꯄꯤꯈꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯑꯗꯨ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯏ꯫ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯏ꯫ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒ ꯂꯨꯍꯣꯡꯂꯨꯔꯒ ꯅꯪ ꯑꯋꯥꯕ ꯊꯦꯡꯅꯈꯤꯗ꯭ꯔꯦ? ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯗ ꯑꯔꯥꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯉꯝꯕ ꯏꯁ꯭ꯋꯔ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯌꯥ ꯊꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯊꯤꯔꯤꯕ꯭ꯔꯥ? ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯐꯪꯒꯗ꯭ꯔꯥ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯀꯌꯥ ꯂꯩꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯅ ꯃꯗꯨꯗ ꯀꯌꯥ ꯍꯔꯥꯎꯕ ꯐꯪꯒꯅꯤ? ꯅꯪ ꯃꯤꯁꯤꯡꯗꯁꯨ ꯕꯣꯔꯒꯤ ꯃꯁꯛ ꯐꯪꯒꯗ꯭ꯔꯥ? ꯅꯪ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃ ꯑꯣꯏꯈꯤꯗ꯭ꯔꯥ? ꯅꯪꯅ ꯇꯧꯅꯤꯡꯕꯗꯣ ꯐꯪꯒꯦꯔꯥ ꯐꯪꯂꯣꯏꯔꯥ ꯅꯍꯥꯛ ꯏꯁ꯭ꯋꯔꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯒꯗ꯭ꯔꯥ? ꯐꯔꯦ, ꯑꯩꯅ ꯊꯥꯖꯕ ꯃꯤ ꯑꯅꯝꯕꯅ ꯊꯦꯡꯅꯕ ꯑꯀꯤꯕ ꯋꯥꯈꯜ ꯑꯃ ꯑꯗꯨꯅ ꯃꯥꯏꯊꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕ, ꯃꯗꯨ ꯇꯁꯦꯡꯅꯃꯛ ꯃꯄꯨꯡ ꯐꯥꯗꯕꯒꯤ ꯀꯤꯕꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯃꯤꯁꯤꯡꯒꯤꯗꯤ ꯃꯁꯤ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯃꯁ꯭ꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯥꯡ ꯑꯃꯗꯗꯤ ꯃꯁꯤꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯂꯣꯏꯅ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯈꯦꯠꯅꯕ ꯃꯔꯝ ꯀꯌꯥꯅ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯃꯥꯏꯊꯤꯅꯕ ꯁꯦꯝꯕꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯃꯁꯤꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏꯊꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯈꯪꯅꯕꯒꯤ ꯂꯝꯕꯤꯅꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤꯉꯩꯗꯤ ꯃꯥꯏꯊꯤꯕ ꯂꯩꯇꯦ꯫ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯁꯤ ꯃꯥꯏꯊꯤꯗꯕ ꯍꯥꯏꯗꯧꯔꯤꯕꯁꯤ꯫ ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯤꯉꯩ, ꯑꯗꯨꯝ ꯍꯣꯠꯅꯕ ꯂꯦꯞꯇ꯭ꯔꯤꯈꯩꯗꯤ ꯙꯔꯃ ꯆꯦꯟꯕꯅ 7ꯂꯛ ꯇꯨꯔꯕꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯂꯥꯏ, ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯇꯣꯞꯄ ꯁꯥꯈꯤ ꯑꯃꯠꯇ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯄꯤꯕ ꯌꯥꯒꯅꯤ꯫ ꯃꯥꯏꯊꯤꯕꯅ ꯇꯨꯡ ꯍꯜꯂꯒ ꯆꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄ ꯇꯝꯕ ꯑꯗꯨꯗꯒꯤ ꯃꯥꯏꯊꯤꯕꯗꯒꯤ ꯇꯝꯕꯅ ꯍꯦꯜꯂꯤ꯫ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯤ ꯃꯥꯏꯊꯤꯕ ꯑꯣꯏꯗꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯇꯝꯗꯨꯅ ꯂꯩꯔꯕꯗꯤ ꯁꯣꯏꯈꯤꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯨꯅ ꯃꯦꯊ꯭ꯌꯨ 13ꯗ ꯖꯤꯁꯨꯅ ꯏꯁꯤꯡꯗ ꯂꯥꯛꯄꯒꯤ ꯈꯨꯗꯝ ꯑꯃ ꯁꯦꯕꯣꯛꯁꯤꯡꯗ ꯎꯠꯂꯤ꯫ ꯍꯤ ꯑꯗꯨꯗ ꯁꯦꯕꯣꯛ 12 ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯈꯛꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯅꯕꯒꯤ ꯊꯧꯅꯥ ꯎꯠꯈꯤ, ꯃꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯤꯕꯗꯒꯤ ꯂꯨꯞꯊꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯤꯁꯨꯅ ꯃꯈꯣꯏ 12 ꯑꯗꯨ ꯑꯩ ꯅꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯔꯣꯏ, ꯅꯈꯣꯏꯗꯤ ꯃꯤꯀꯤꯊꯤ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯏꯟꯊꯣꯛꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯊꯦꯡꯅꯈꯤꯕ ꯃꯆꯠ ꯑꯃꯗꯤ ꯀꯤꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯄꯤꯇꯔꯕꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯔꯝ ꯑꯃꯗꯤ ꯑꯩꯅ ꯊꯥꯖꯕꯗ ꯃꯁꯤ ꯑꯉꯛꯄ ꯑꯣꯏꯕꯒꯤ ꯃꯔꯝꯗꯤ ꯄꯤꯇꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ 3ꯂꯛ ꯑꯣꯏꯅ ꯌꯥꯖꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯄꯣꯁꯇꯦꯜ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯍꯥꯛ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯃ ꯑꯣꯏꯈꯤ꯫ ꯑꯩꯅ ꯊꯥꯖꯕꯗ ꯏꯁ꯭ꯋꯔꯅ ꯄꯤꯇꯔꯗ ꯊꯕꯛ ꯇꯧꯕ ꯉꯝꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯀꯤꯕ ꯂꯩꯗꯨꯅꯁꯨ ꯃꯍꯥꯛ ꯍꯤꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯃꯤ ꯈꯔꯗꯤ ꯃꯗꯨ ꯐꯥꯎꯕ ꯇꯧꯗꯦ꯫
ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯍꯣꯠꯅꯗꯦ꯫ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯃꯈꯣꯏ ꯍꯣꯠꯅꯕ ꯐꯥꯎꯕ ꯍꯣꯠꯅꯈꯤꯗꯦ꯫ ꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯇꯟ ꯇꯟꯕ ꯄꯨꯟꯁꯤ ꯃꯍꯤꯡ, ꯊꯕꯛꯁꯤꯡ, ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯗꯨꯝ ꯇꯤꯟꯗꯨꯅ ꯂꯩ꯫ ꯆꯞ ꯃꯥꯟꯅꯕ ꯑꯔꯤꯕ, ꯆꯞ ꯃꯥꯟꯅꯕꯁꯤꯡ꯫ ꯏꯁ꯭ꯋꯔ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩ ꯑꯅꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯗ ꯁꯣꯏꯗꯦ ꯍꯥꯏꯅ ꯊꯥꯖꯩ, ꯑꯗꯨꯕꯨ ꯍꯣꯡꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯝꯗꯤ ꯄꯥꯝꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯔꯨꯛ ꯈꯔ ꯑꯃꯗꯤ ꯍꯤꯗꯒꯤ ꯊꯣꯛꯄ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯥꯏ ꯐꯠꯇꯕꯅ ꯍꯥꯏꯔꯛꯀꯗꯕ ꯑꯁꯤ ꯅꯪ ꯏꯔꯥꯛꯅꯔꯗꯤ ꯀꯝꯗꯧꯕ? ꯆꯞ ꯃꯥꯟꯅꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯃꯗꯨ ꯇꯧꯒꯦ꯫ ꯁꯨꯛꯍꯣꯡ ꯍꯣꯡꯗꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯏꯊꯤꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯤꯒꯅꯨ꯫ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯀꯤꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡ ꯐꯥꯎꯅ ꯈꯪꯅꯤꯡꯏ꯫ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕ ꯍꯧꯔꯛꯄꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤ꯫ ꯃꯤꯅ ꯇꯥꯅꯤꯡꯒꯗꯕ ꯇꯤꯆꯤꯡꯅ ꯀꯔꯤꯅꯣ? ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯒꯤ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯤꯕ꯭ꯔꯥ, ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯪꯅꯤꯡꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩ, ꯏꯁ꯭ꯋꯔ, ꯑꯩꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯇꯧꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯎꯕ ꯈꯛꯇꯅ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯅ ꯏꯁ꯭ꯋꯔ ꯊꯥꯖꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏꯗ ꯊꯧꯒꯠꯄꯒꯤ ꯃꯍꯨꯠꯇ ꯍꯛꯆꯥꯡꯗ ꯊꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯆꯔꯥꯡꯅꯍꯜꯂꯤꯕ ꯃꯔꯝꯗ ꯏꯁ꯭ꯋꯔ ꯌꯥꯎꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯏ꯫ ꯍꯛꯆꯥꯡꯗ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯃꯁꯤꯅ ꯍꯥꯏꯕꯁꯤ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯇꯧꯒꯗꯕꯗꯣ ꯅꯪꯅ ꯇꯧꯅꯕ ꯍꯣꯠꯅꯕ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯊꯩꯗꯣꯛꯇꯨꯅ ꯂꯦꯞꯂꯒ ꯅꯪꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯗ ꯆꯠꯂꯒ ꯅꯣꯛꯅꯤꯡꯗ꯭ꯔꯥ ꯏꯁ꯭ꯋꯔ, ꯃꯁꯤ ꯑꯩ ꯇꯧꯕ ꯉꯝꯂꯔꯣꯏ, ꯑꯩ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯅ ꯈꯪꯗꯕ ꯄꯣꯠ ꯑꯃꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯂꯤꯁꯤꯡꯂꯛꯅꯤ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯁꯤ꯫ ꯏꯁ꯭ꯋꯔ, ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯈꯟꯕꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯁꯤ ꯄꯨꯛꯅꯤꯡꯅ ꯆꯠꯂꯤꯕ꯭ꯔꯥ? ꯅꯣꯡꯃ ꯑꯩ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯝꯃꯤ, ꯂꯣꯏꯔꯦ, ꯑꯩ ꯇꯣꯛꯑꯦ, ꯏꯁ꯭ꯋꯔ, ꯑꯩ ꯇꯣꯛꯑꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ? ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯇꯥꯔꯦ, ꯑꯩꯗꯤ ꯅꯪ ꯇꯣꯛꯂꯗꯣꯏꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯑꯣ, ꯑꯩꯅ ꯊꯕꯛ ꯇꯧꯒꯗꯕꯁꯤ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯟꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅꯤ ꯊꯥꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ꯫ ꯑꯩ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯅ ꯗꯦꯕ ꯑꯁꯤ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯣ, ꯑꯩꯅ ꯃꯥꯁꯤ ꯍꯣꯡꯅꯕ ꯐꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯣꯡꯂꯝꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯌꯥꯝꯅ ꯌꯥꯅꯤꯡꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯣꯡꯗꯣꯛꯅꯕ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗꯣ ꯗꯦꯕ ꯂꯣꯝꯗ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯌꯥꯝ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯤꯔꯤꯀꯣ? ꯑꯣ, ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯈꯤꯅꯤ꯫ ꯑꯩ ꯈꯪꯏ, ꯑꯩꯒꯤ ꯏꯆꯥ ꯑꯍꯟ ꯗꯦꯕꯤꯗ ꯑꯁꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫
ꯑꯩꯈꯣꯏꯁꯤ ꯀꯥ ꯑꯃꯗ ꯁꯦꯀꯦꯟ 2 ꯐꯥꯎꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯁꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯕꯅ ꯃꯍꯥꯛ ꯑꯩꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯩ ꯄꯥꯝꯖꯗꯦ꯫ ꯃꯥꯗꯤ ꯑꯩꯅ ꯀꯔꯝꯅ ꯄꯥꯝꯗꯣꯏꯅꯣ? ꯃꯍꯥꯛꯇꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯌꯥꯝꯅ ꯄꯦꯟꯈꯤꯗꯕ, ꯁꯥꯎꯅꯤꯡꯈꯤꯕ ꯑꯃ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯗꯦꯕ ꯍꯣꯡꯅꯅꯕ ꯍꯣꯠꯅꯕꯗ, ꯑꯩ ꯍꯣꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯋꯥ ꯂꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ, ꯐꯠꯂꯛꯇ꯭ꯔꯕ ꯀꯥꯟꯗ ꯄꯨꯜꯂꯝꯃꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯇꯧꯔꯤꯕ ꯅꯈꯣꯏ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ? ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨꯗ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯊꯕꯛ ꯇꯧꯍꯟꯅꯤꯡꯏ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯄꯥꯟꯊꯣꯡꯗꯒꯤ ꯑꯣꯏꯕ ꯃꯤ ꯈꯔ ꯄꯤꯕꯤ꯫ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯦꯁꯦꯖ ꯑꯁꯤ ꯅꯣꯡꯃ ꯑꯃꯨꯛ ꯐꯖꯅ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯑꯃꯅꯤ ꯈꯨꯗꯤꯡꯃꯛ ꯃꯁꯤꯡ ꯊꯥꯕꯁꯤ ꯇꯣꯛꯎ꯫ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩ ꯀꯌꯥꯝꯅ ꯄꯥꯔꯦ? ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯕ꯭ꯔꯥ? ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯔꯕ꯭ꯔꯥ? ꯉꯔꯥꯡꯒꯤ ꯃꯤꯌꯥꯝ ꯑꯗꯨꯗ ꯅꯪ ꯄꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯄꯥꯁꯇꯔ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏ, ꯍꯣꯏ꯫ ꯑꯩꯅ ꯍꯥꯏ, ꯑꯩ ꯃꯗꯨ ꯇꯧꯈꯤꯕ ꯀꯨꯏꯔꯦ꯫ ꯑꯩꯒꯤ ꯃꯤꯇꯤꯡꯗ ꯃꯤ ꯀꯌꯥ ꯂꯥꯛꯀꯦ ꯊꯤꯕ ꯈꯛꯇꯗ ꯋꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤ ꯃꯤ ꯀꯌꯥꯝ ꯂꯥꯛꯀꯦ ꯍꯥꯏꯕꯗꯨ ꯂꯦꯞꯅꯅꯕ ꯑꯩꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯔꯚꯤꯁ ꯇꯧꯔꯤꯕ ꯀꯥꯗꯨꯗ ꯃꯤ 75ꯀ ꯂꯥꯛꯂꯕꯗꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯏ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯄꯦꯟꯕ ꯅꯥꯏꯔꯣꯏ꯫ ꯑꯣꯛꯄ ꯍꯥꯏꯕꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯛꯇꯦ꯫ ꯃꯗꯨꯒꯤ ꯅꯤꯌꯣꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅ ꯂꯥꯏ ꯐꯠꯇꯕꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯒꯅꯤ꯫ ꯋꯦꯜ, ꯅꯪ ꯃꯁꯤ ꯐꯪꯗ꯭ꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯐꯪꯂꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯅꯈꯣꯏꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯁꯦꯜ, ꯌꯨꯝꯗ ꯃꯥꯏ ꯄꯥꯛꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯅꯪ ꯄꯦꯜꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯅꯪꯅ ꯐꯖꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯥꯏ꯫ ꯅꯪꯒꯤ ꯌꯨꯝꯗꯣ ꯅꯪꯒꯤ ꯏꯕꯣꯛꯀꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯝꯕ ꯌꯥꯏ, ꯏꯕꯣꯛꯀꯤ ꯏꯕꯣꯛꯇꯒꯤꯁꯨ ꯍꯦꯟꯅ, ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯄꯥꯝꯂꯝꯕ ꯌꯥꯏ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯜꯂꯝꯂꯦ꯫ ꯑꯩ ꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯍꯦꯟꯅ ꯁꯦꯡꯅꯕꯒꯤ ꯐꯖꯍꯟꯕ, ꯍꯦꯟꯅ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯄꯥꯝꯂꯝꯕ ꯌꯥꯏ꯫ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯆꯥꯡꯗꯝꯅꯗꯨꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯣ ꯆꯥꯡ ꯑꯣꯜꯂꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯇꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯆꯔꯆ ꯀꯅꯥꯅ ꯆꯥꯎꯕꯒꯦ ꯍꯥꯏꯕꯒꯤ ꯆꯥꯡ ꯇꯥꯟꯅꯅꯕ ꯄ꯭ꯔꯤꯆꯔ ꯀꯌꯥ ꯑꯃ ꯎꯔꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯠ ꯂꯨꯏꯁꯇ ꯆꯔꯆ ꯑꯃ ꯍꯧꯅꯕ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯆꯔꯆ ꯀꯌꯥꯗ ꯑꯩꯈꯣꯏꯗ ꯁꯥꯎꯈꯤ꯫ ꯋꯦꯜ, ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯥꯛꯄ ꯀꯥꯟꯅꯗꯦ, ꯃꯤ ꯍꯨꯈꯤꯅꯕꯅꯤ꯫ ꯃꯗꯨꯅꯤ ꯆꯔꯆꯁꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯞꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯈꯠꯅꯔꯕꯗꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯜꯂꯕ ꯄꯥꯞꯁꯤꯡ꯫ ꯑꯣ, ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯀꯌꯥ ꯀꯨꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯃꯁꯤꯡ ꯊꯤꯕꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯅꯣꯡꯃ ꯏꯟꯇꯔꯁꯦꯁꯔ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯗ ꯄꯨꯡ 4-5ꯗꯒꯤ 7 ꯐꯥꯎꯕ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯇꯁꯦꯡꯅꯃꯛ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯂꯩꯕꯗꯧꯅ ꯎꯏ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯇꯧꯅꯤꯡꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯇꯧꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯇꯧꯔꯒ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯑꯣꯏꯔꯗꯕꯣꯏ ꯅꯤꯡꯏ꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯏꯂꯥꯏꯁꯥ ꯑꯃꯁꯨꯡ ꯏꯂꯥꯏꯖꯥꯍ ꯅꯤꯌꯣꯝꯗ ꯈꯦꯠꯅꯕ ꯈꯔ ꯂꯩꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯑꯐꯥꯎꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧ ꯀꯣꯏꯇꯝ ꯇꯝꯒꯅꯨ꯫ ꯅꯪ ꯑꯁꯤ ꯑꯐꯕ ꯈꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯂꯕꯗꯤ ꯑꯣꯏꯗꯕ ꯈꯟꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯨꯅꯨ꯫
ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯍꯨꯝꯕ ꯉꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯃꯤ ꯑꯃ ꯃꯑꯣꯡ ꯑꯃꯗ ꯊꯥꯎ ꯅꯣꯏꯕꯤ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗꯁꯨ ꯅꯣꯏꯕꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯄꯥꯎꯟ 50 ꯋꯦꯠ ꯍꯟꯊꯩ, ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯤ ꯑꯃꯒꯤꯗꯤ ꯄꯥꯎꯟ 60 ꯍꯟꯊꯩ꯫ ꯃꯤꯁꯤꯡꯅ ꯃꯁꯤ ꯍꯦꯛ ꯇꯥꯕꯒ ꯅꯪ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯦꯛꯇ ꯍꯪꯏ꯫ ꯅꯪꯒꯤꯗꯣ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯅꯣ? ꯏꯁ꯭ꯋꯔꯗ ꯆꯪꯖꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯊꯧꯔꯥꯡ ꯌꯥꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯁꯤꯡꯅ ꯈꯪꯗꯦ꯫ ꯃꯍꯥꯛꯇꯤ ꯄꯨꯡ 4 ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯕꯒꯤ ꯊꯥꯎ ꯅꯣꯏꯕꯤꯈ꯭ꯔꯕꯅꯤ, ꯑꯩ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨ ꯇꯧꯅꯕ ꯍꯣꯠꯅꯔꯣꯏ꯫ ꯑꯩꯅ ꯘꯔꯤ ꯑꯃ ꯄꯥꯏꯔꯦ, ꯕꯥꯏꯕꯜ ꯄꯨꯗꯨꯅ ꯀꯥꯗ ꯆꯪꯏ, ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯂꯥꯎꯊꯣꯛꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯑꯩ ꯄꯨꯡ 5ꯗꯒꯤ 7 ꯐꯥꯎꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ꯫ ꯑꯩꯒꯤꯗꯣ ꯑꯩꯒꯤ ꯇꯨꯡꯗꯒ ꯃꯁꯥ ꯄꯥꯜꯂꯛꯂꯕꯣꯏ ꯅꯤꯡꯏ, ꯑꯗꯨꯕꯨ ꯃꯤꯅꯤꯠ 5 ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯕ 3ꯂꯛ ꯍꯦꯟꯅ ꯇꯧꯔꯕꯁꯨ ꯑꯗꯨꯗꯒꯤ ꯉꯍꯥꯛ ꯇꯨꯝꯂꯨꯔꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯑꯁꯦꯡꯕ ꯇꯨꯝꯕꯁꯤ ꯈꯪꯕꯒꯦ? ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯇꯨꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯇꯧꯅꯕ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯂꯛꯂꯣꯏ ꯍꯥꯏꯔꯤꯕꯗꯣ ꯑꯩꯅ ꯆꯍꯤ ꯑꯃꯗ ꯕꯥꯏꯕꯜ ꯄꯥꯕ ꯂꯣꯏꯁꯤꯟꯕ ꯍꯣꯠꯅꯅꯕ ꯑꯩ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯕꯗꯣ ꯐꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯑꯣꯏꯖꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯕ ꯍꯧꯔꯛꯄꯗ ꯃꯊꯪꯗ ꯑꯩꯅ ꯇꯧꯕꯁꯤ ꯕꯥꯏꯕꯜꯗ ꯀꯣꯏꯐꯥꯛ ꯐꯥꯛꯇꯨꯅ ꯌꯦꯡꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯅ ꯃꯊꯪ ꯃꯅꯥꯎ ꯄꯥꯈꯠꯂꯛꯄꯗꯨꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯑꯗꯨꯕꯨ ꯂꯤꯚꯥꯏꯇꯤꯀꯁ ꯌꯧꯔꯛꯄꯗ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ, ꯃꯗꯨꯗꯤ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯑꯣꯏꯒꯗꯕ ꯃꯉꯥꯏꯔꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩ ꯈꯪꯏ, ꯑꯩ ꯀꯔꯝꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯅꯪꯒꯤꯁꯨ ꯐꯒꯅꯤ ꯈꯟꯗꯨꯅ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇ ꯏꯁ꯭ꯋꯔ ꯊꯧꯔꯥꯡ ꯑꯃꯃꯝ ꯊꯤꯖꯒꯗꯕꯅꯤ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯃꯦꯟ꯫ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯡ ꯊꯥꯕ ꯇꯣꯛꯎ꯫ ꯑꯩꯁꯤ ꯀꯔꯝ ꯍꯥꯏꯅ ꯇꯧꯔꯤꯕ ꯖꯥꯠꯅꯣ? ꯑꯩ ꯀꯌꯥꯝꯅ ꯁꯣꯏꯈ꯭ꯔꯕ ꯖꯥꯠꯅꯣ? ꯗꯦꯕꯤꯗꯅ ꯏꯖꯔꯦꯜꯗ ꯂꯩꯕ ꯅꯤꯄꯥ ꯃꯌꯥꯝꯒꯤ ꯃꯁꯤꯡ ꯊꯤꯈꯤ, ꯃꯔꯝꯗꯤ ꯃꯊꯪꯒꯤ ꯂꯥꯟ ꯊꯦꯡꯅꯕꯗ ꯀꯌꯥ ꯀꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕ꯫ ꯃꯗꯨꯗ ꯏꯁ꯭ꯋꯔꯅ ꯂꯥꯏꯆꯠ ꯑꯃ ꯊꯥꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤꯗꯦ, ꯃꯔꯝꯗꯤ ꯗꯦꯕꯤꯗ ꯂꯥꯟ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤ ꯃꯁꯤꯡ ꯊꯤꯈꯤ꯫ ꯏꯁ꯭ꯋꯔꯅ ꯃꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯕꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯩꯕꯅꯤꯅ ꯂꯣꯏꯅ ꯐꯪꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯅ ꯄꯥꯝꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯐꯪꯍꯟꯅꯤꯡꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯒ ꯂꯣꯏꯅꯔꯤ꯫ ꯅꯪꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯇꯧ ꯇꯝꯗ꯭ꯔꯕꯁꯨ ꯌꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯁꯤ ꯑꯈꯟꯅꯅ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯃꯤ ꯀꯤꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯗ ꯂꯩꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯅꯤ? ꯃꯤ ꯑꯇꯣꯞꯄꯒꯤ ꯌꯥꯕꯤꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏꯅ ꯁꯝ ꯐꯠꯇꯕ ꯃꯤꯁꯤꯡꯅ ꯐꯖꯩ ꯍꯥꯏꯅꯔꯛꯅꯕ ꯃꯈꯜ ꯃꯈꯜ ꯀꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯁꯤꯗꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯄꯥꯎꯈꯣꯟ ꯆꯠꯄ 5:18ꯗ ꯍꯥꯏ, ꯃꯤꯅ ꯍꯥꯏꯕꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯑꯣꯏꯅ ꯏꯟꯒꯗꯕꯅꯤ꯫ ꯄꯣꯜꯅ ꯒꯂꯥꯇꯤꯌꯥꯒꯤ 1:10ꯗ ꯃꯔꯝꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯁꯤꯡꯕꯨ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯔꯝꯂꯕꯗꯤ
ꯑꯩꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯅꯥꯏ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯂꯤꯕꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯑꯗꯨ ꯇꯥꯟꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯤꯡꯆꯠꯀꯤꯗꯃꯛꯇ ꯇꯧꯔꯝꯂꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯀꯧ ꯑꯗꯨꯗꯒꯤ ꯑꯩ ꯊꯩꯗꯨꯅ ꯆꯠꯂꯝꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯥꯡꯂꯨꯞ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯉꯝꯂꯝꯂꯣꯏ꯫ ꯖꯣꯍꯥꯟ 12:92-94ꯗ ꯌꯦꯡꯁꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕꯗꯣ ꯑꯩꯅ ꯅꯈꯣꯏꯗ ꯌꯦꯡꯍꯟꯅꯤꯡꯉꯤ꯫ ꯃꯤ ꯈꯔꯗꯤ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯗꯦ, ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯂꯨꯊꯅ ꯈꯪꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯔꯆ ꯍꯥꯏꯅꯗꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯟꯕꯗꯤ ꯇꯧꯔꯣꯏ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡ ꯐꯥꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯄꯨꯜꯂꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯇꯩ ꯑꯗꯨꯅ ꯅꯪꯕꯨ ꯑꯗꯨꯝ ꯄꯨꯟꯗꯨꯅ ꯂꯩꯔꯣꯏ꯫ ꯅꯪꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯦꯡꯕ꯭ꯔꯥ? ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕ꯭ꯔꯥ? ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯀꯧꯕꯤꯔꯕ ꯃꯇꯨꯡꯗꯗꯤ ꯑꯩꯅ ꯌꯨꯝꯗ ꯂꯩꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯕꯥꯏꯕꯜ ꯄꯥꯗꯨꯅ ꯂꯩꯅꯤꯡꯉꯤ꯫ ꯌꯥꯝꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯗꯨꯗꯤ ꯏꯁ꯭ꯋꯔꯕꯨ ꯊꯤꯕ ꯑꯃꯗꯤ ꯇꯝꯅꯕ ꯍꯣꯠꯅꯕꯗꯨꯅꯤ꯫ ꯑꯇꯩ ꯄꯣꯠ ꯀꯌꯥꯗꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯥꯡꯂꯛꯈꯤ꯫ ꯑꯩꯅ ꯍꯥꯟꯅ ꯄꯨꯟꯁꯤꯗ ꯇꯧꯔꯝꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯇꯧꯅꯤꯡꯂꯛꯇꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯁꯦꯡꯅ ꯀꯧꯕꯤꯕ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯅꯣꯡꯃ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯅ ꯂꯥꯛꯇꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯏꯁ, ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯉꯥꯛꯇꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯂꯤꯕꯗꯣ ꯑꯩꯅ ꯇꯧꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯋꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯥꯈꯤꯗꯦ꯫ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯗꯨꯗꯒꯤ ꯅꯪꯅ ꯈꯖꯤꯛꯇꯪ ꯈꯦꯠꯅꯅ ꯇꯧꯕꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯂꯣꯏ꯫ ꯑꯃꯨꯛ ꯍꯥꯏꯒꯦ, ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯗꯨꯗꯒꯤ ꯅꯪꯅ ꯈꯖꯤꯛꯇꯪ ꯈꯦꯠꯅꯅ ꯇꯧꯕꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯄꯥꯝꯂꯣꯏ꯫ ꯐꯔꯦ, ꯖꯣꯍꯥꯟ 12:92ꯗ ꯌꯦꯡꯁꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯊꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯖꯤꯁꯨꯕꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯔꯤꯁꯤꯁꯤꯡꯒꯤ ꯃꯔꯝꯅ ꯃꯈꯣꯏꯕꯨ ꯁꯤꯅꯦꯒꯣꯒꯇꯒꯤ ꯇꯥꯟꯊꯣꯛꯅꯕ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯣꯡꯅ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯊꯥꯒꯠꯄꯗꯒꯤ ꯃꯤꯁꯤꯡꯅ ꯊꯥꯒꯠꯄꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯃꯤ꯫ ꯏꯁ꯭ꯋꯔꯗꯒꯤ ꯃꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯕ, ꯃꯁꯤ ꯉꯛꯇ꯭ꯔꯅꯦ? ꯃꯗꯨ ꯄꯥꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯖꯤꯁꯨꯗ ꯊꯥꯖꯔꯤꯕ ꯃꯈꯣꯏꯗꯨ ꯌꯥꯝꯅ ꯐꯥꯎꯕ ꯑꯣꯏꯗꯕꯅ ꯏꯁ꯭ꯋꯔꯗꯒꯤ ꯃꯈꯣꯏꯅ ꯂꯩꯊꯣꯛꯂꯒ ꯃꯤꯁꯤꯡ ꯄꯦꯜꯍꯟꯕ ꯍꯣꯠꯅꯩ꯫ ꯇꯁꯦꯡꯅ ꯙꯔꯃ ꯆꯦꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ꯫ ꯑꯆꯨꯝꯕ ꯃꯤ ꯑꯣꯏꯅꯕꯒꯤ ꯅꯪ ꯀꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯆꯨꯝꯍꯟꯕꯤꯈ꯭ꯔꯦ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯌꯥꯕꯤꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯀꯅꯤ꯫ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯗ ꯑꯀꯤꯕ ꯀꯌꯥ ꯂꯩ, ꯑꯗꯨꯕꯨ ꯃꯗꯨ ꯑꯗꯨꯝꯅ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁ꯭ꯋꯔꯗ ꯊꯝꯂꯕꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯖꯤꯟ ꯊꯥꯒꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕꯤ꯫ ꯃꯤꯗꯨꯅ ꯂꯩꯅꯕ ꯅꯠꯇꯦ, ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯏꯁ꯭ꯋꯔꯅ ꯕꯣꯔ ꯄꯤꯕꯤꯁꯅꯨ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite